guys, welcome back. Ngasisu video ama puraga lae adu amuk yengminarse. Ai mai paisa bhajalune. Video yengminarse adudi. Let's go to the video. Yum rồi adu masih di ko Khangjinbada yang kanaba point tara dang khangmina se ma adu yum rồi ni ma lok thok ya ko point je hai ba hodara ge ri na tang ayo point number 1 da la se do aham ba ni ko mi ya na aham ba matam da nang won di yen ka du je ka dai da ma le yam khami ne kai da ma le tu sida khumuk te yang ka du ne adu na 공 퍼져가 동시 야암들보다 농어다 뿡 따라만 더리기 해나 밤마가 좀 레이버 미제 50% 자히 홍이 문능도 시버기 찬스 레이버 시강점 비고 어두나 농 문능도 워크아웃 같은 거지 도제 그 자체 좀 밤마 좀 레이비노 레벨 point number 3 제 point number 3 시 사이드 좀 레이비 시 보리냠 소리지 나 사이 토간 ngang point number 3 aduganeco Alice yamdrabada pichibida leiba miyoi mayamsigi marakta Alice tarukti ko 60 nanga masakwana mi soidan ki leine adu moiga nanga thengnabagi chance 9% gatani do point number 4 nanga tumba matamda mo nyawda tumba sis nangi spine je sis da yamna helpful oiba haidi khwang naba phali aduga kaino nangi sije and stronger oina healthy oina thambada mateng pang aduga point number 5 da mi amagi awang se magi awang ma chang magi father do adugi height to determine to adagi magi masagi arumba weight se sina anamana mamagi weight to determine to anamana wang bina mapa duga managale duga dumba ya wang mana si loin mak ta tong ne habine te ba adugu to pa ya ba chang ji le point number 6 da we put yet ne hena thong to ba put yet ne hena sina mi si pot chai kai gumba cha ma sa ma tam da oirom da nam sai ga ne myam yeng bio dum sai rong ne ai oirom da sai ko ai ye su sin ne aduganeco Albert Einstein na hairamagi matungina khoigi haing khoije honeybee je sije prithibidagi kaiguma mangiba mutkiba taro adugadi akhoi miyoiba je yamdraba chahi mari manungda akhoi miyoiba su mangi ne haiba sei haiba natiko Albert Einstein aduganeco akhoi mayamdagi hena nokanba mayamdagi hena harauna nuaina leithokpa ngamba hena nokanba mi je sisna mayamdagi healthier oiba hangane nokandaba tumi legamo kangudagi kana luhongoi makon tai luhongoi makon ta je heart ke non toiba do point je mapan sure ma ta point mapan dabo khogi miyoibagi brain je sisina store to ngam bai chang je khoi wikipedia leib je sidagi 5 times sen miyoibi brain na store to ngam me last point number 10 kem khumine aduga aroibagi point number 10 je khogi miyoibagi brain je sidi khogi electric bluff watt 10 gi bluff to aduga khoi miyoibi brain je sisiga power je use to ma ne si khangmina se ado video se nungai ga di like to slamo comment to biramo aduga subscribe to do ya ga subscribe to thambiramo ai video na ma loishalage saida mathang video da thengna se adudi thank you for watching my videos bye bye